ꯊꯦꯝꯂꯕꯁꯨ ꯀꯞꯄꯤ ꯇꯁꯦꯡꯅ ꯉꯔꯥꯡꯁꯨ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯊꯤꯅ ꯆꯩꯔꯝꯕꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯍꯤꯛꯅ ꯀꯞꯄꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩ ꯏꯁꯥꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯕ ꯄꯥꯝꯃꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯆꯦꯛꯁꯤꯟꯕꯁꯦ ꯃꯥꯒꯤ ꯐꯅꯕ ꯌꯥꯏꯐꯅꯕꯇꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯃꯥꯗꯤ ꯅꯆꯨꯡꯕꯤꯗꯦ ꯑꯩꯁꯤꯒꯤ ꯈꯜꯂꯒ ꯊꯋꯥꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯅ ꯏꯁꯤꯡꯅꯤ ꯅꯣꯡꯃꯅ ꯃꯩꯅꯤ ꯃꯔꯥꯏꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯂꯥꯏꯖꯗꯣ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯒ ꯁꯨꯠ ꯀꯞꯄꯤ ꯑꯃꯔꯣꯝꯗ ꯊꯦꯝꯖꯤꯟꯕ ꯅꯠꯇꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯖꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯋꯥꯡꯈꯨꯔꯦꯜꯗ ꯍꯤ ꯍꯣꯟ ꯂꯦꯝꯂꯦꯡꯒ ꯐꯥꯕ ꯂꯥꯛꯑꯝꯃꯤ ꯆꯥꯎꯔꯦꯟꯗꯣ ꯂꯣꯛꯇꯥꯛꯇꯨꯁꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯤ ꯃꯁꯤꯡ ꯍꯟꯊꯩ ꯅꯣꯡꯁꯨ ꯃꯪꯉꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ ꯌꯦꯡꯂꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯉꯥꯟꯕ ꯃꯁꯛ ꯎꯗꯦ ꯐꯨꯝꯗꯤꯁꯤꯡꯁꯨ ꯇꯥꯎꯗꯨꯅ ꯆꯠꯂꯤ ꯃꯐꯝ ꯆꯥꯕ ꯈꯔ ꯁꯥꯐꯒꯗꯕ ꯐꯨꯝꯗꯤ ꯑꯃ ꯌꯦꯡꯂꯒ ꯃꯥꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯤ ꯍꯤꯗꯨ ꯍꯦꯛ ꯍꯣꯟꯖꯤꯟꯕꯒ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯕ ꯊꯧꯔꯥꯡꯉꯤ ꯃꯐꯝꯗꯣ ꯏꯁꯥ ꯃꯥꯄꯜꯒꯤ ꯃꯅꯨꯡ ꯆꯟꯕ ꯉꯥꯔꯝ ꯄꯥꯠꯅꯤ ꯄꯥꯠꯀꯤ ꯊꯔꯣ ꯊꯝꯕꯥꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯕꯅ ꯂꯩꯁꯥ ꯇꯝꯃꯤ ꯐꯨꯝꯗꯤꯗꯨꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯕꯁꯨ ꯂꯦꯝꯂꯩ ꯉꯥꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯎꯔꯦꯟꯗꯣ ꯑꯗꯨꯅ ꯃꯐꯝꯗꯨ ꯅꯥꯊꯩꯔꯝꯂꯒ ꯑꯃꯨꯛ ꯑꯋꯥꯡ ꯄꯥꯡꯅ ꯍꯤꯗꯣ ꯍꯣꯡꯒꯠꯂꯛꯂꯤ ꯊꯃꯪꯈꯣꯡꯒꯤꯅ ꯈꯣꯡꯖꯤꯟ ꯉꯥꯔꯝ ꯄꯥꯠꯀꯤꯅ ꯄꯥꯆꯤꯟ ꯇꯝꯅ ꯑꯃꯨꯛ ꯍꯤꯗꯣ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯕ ꯊꯧꯔꯥꯡꯉꯤ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯌꯥꯏꯗ ꯊꯥꯡꯒ ꯀꯔꯥꯡ ꯆꯤꯡꯁꯥꯡꯅ ꯌꯧꯁꯨ ꯂꯥꯛꯄ ꯈꯧꯗꯦꯝꯁꯤꯡꯅ ꯏꯌꯥꯏꯗ ꯂꯨꯐꯦꯠ ꯇꯥꯎꯔꯤꯕ ꯇꯛꯃꯨ ꯏꯊꯤꯡꯈꯣꯡ ꯈꯣꯌꯣꯟ ꯉꯧꯕꯤ ꯃꯁꯣꯏꯔꯦꯜ ꯂꯝꯂꯦꯟ ꯁꯦꯟꯗ꯭ꯔꯥ ꯂꯝꯅꯨꯡꯁꯤ ꯌꯨꯔꯥꯟ ꯄꯥꯟꯗꯣꯟ ꯃꯥꯏꯀꯩ ꯊꯃꯪꯈꯣꯡꯒꯤꯅ ꯈꯣꯡꯖꯤꯟ ꯉꯈꯥ ꯄꯥꯠꯀꯤꯅ ꯄꯠꯌꯥꯏ ꯀꯥꯗ ꯂꯦꯝꯂꯩ ꯉꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯀꯦꯒꯦ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ ꯆꯥꯎꯔꯦꯟ ꯋꯥꯈꯟꯗ ꯈꯜꯂꯤ ꯌꯥꯝꯈ꯭ꯔꯕ ꯂꯦꯝꯂꯩ ꯉꯥꯌꯥꯝꯁꯤ ꯐꯥꯕ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗꯨꯗ ꯆꯥꯎꯈꯣꯡ ꯄꯥꯝꯕꯤꯅ ꯐꯩꯅ ꯌꯨꯡꯅ ꯇꯥꯎꯔꯤꯕꯗꯨꯁꯨ ꯎꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯏꯔꯦꯟꯗꯨꯗ ꯑꯃꯪꯕ ꯅꯣꯡꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯏ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯏ ꯐꯨꯝꯗꯤ ꯑꯃꯗ ꯍꯤꯗꯨ ꯍꯣꯟꯖꯤꯟꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯐꯨꯝꯗꯤ 8 ꯑꯃꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯜꯂꯛꯂꯤ ꯀꯥꯡꯕꯣꯡ ꯍꯧꯅꯥ ꯃꯅꯥꯅ ꯅꯣꯡꯃꯗꯣꯜ ꯇꯤꯝꯁꯤꯡꯅꯔꯤꯕ ꯏꯌꯥꯏꯗ ꯆꯥꯎꯈꯣꯡ ꯄꯥꯝꯕꯤꯅ ꯍꯧꯔꯤꯕ ꯂꯨꯋꯥꯡ ꯇꯧꯅ ꯃꯐꯦꯜ ꯂꯥꯡꯂꯤꯕ ꯃꯈꯣꯏꯅ ꯁꯨꯞꯅ ꯌꯥꯏꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯐꯨꯝꯗꯤꯗꯨꯗꯒꯤ ꯅꯨꯄꯤ 8 ꯈꯛ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯛꯂꯤ ꯃꯁꯛꯇꯤ ꯎꯗꯦ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯍꯦꯛ ꯅꯥꯄꯗ ꯇꯥꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯨꯝꯗꯤ 8ꯅ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯂꯣꯟ ꯁꯥꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯍꯥꯛ ꯎꯏ ꯋꯥ ꯉꯥꯡꯕꯒ ꯊꯣꯛꯇꯦ ꯊꯀꯠꯂꯗꯨꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯗꯣ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯅ ꯀꯥꯎꯍꯜꯂꯤ ꯉꯥ ꯐꯥꯕꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯀꯥꯎꯍꯜꯂꯤ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝꯅ ꯇꯧꯏ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯠ ꯑꯃꯗ ꯈꯨꯠꯁꯥꯁꯤꯡꯗꯨꯒꯤ ꯁꯥꯊꯦꯛ ꯄꯦꯅꯥꯒꯤ ꯁꯍꯦꯛ ꯁꯩꯗꯥ ꯑꯃꯠꯇ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯀꯛꯉꯥꯎꯅꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯐꯨꯝꯗꯤꯗ ꯍꯧꯔꯤꯕ ꯂꯨꯋꯥꯡ ꯇꯧ ꯑꯃꯗꯤ ꯀꯥꯡꯕꯣꯡ ꯃꯔꯛꯇꯨꯗꯒꯤ ꯈꯨꯠꯁꯥ ꯇꯝꯃ ꯎꯔꯝꯕꯗꯨ ꯖꯒꯣꯏ ꯈꯨꯊꯦꯛꯇꯝ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ 8ꯅ ꯊꯦꯛꯀ ꯊꯦꯛ
ꯅꯧꯒ ꯅꯧ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯅꯔꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯇꯣꯔꯕꯨꯡꯒꯤꯅ ꯈꯥꯒꯣꯟꯕ ꯂꯥꯂꯨꯔꯥ ꯂꯣꯛꯀꯤ ꯃꯥꯂꯪꯕ ꯃꯇꯥ ꯂꯣꯛꯀꯤ ꯂꯤꯂꯤꯕ ꯃꯥꯂꯪ ꯑꯅꯤ ꯆꯤꯂꯣꯛꯅ ꯈꯥꯒꯣꯟ ꯑꯍꯨꯝ ꯆꯤꯟꯗꯤꯟꯅ ꯆꯤꯡꯃꯥꯏ ꯄꯥꯡꯅ ꯍꯨꯝꯕꯗ ꯁꯥꯗꯨ ꯌꯥꯡꯒꯦꯟ ꯏꯂꯣꯟ ꯂꯣꯟ ꯇꯝꯕꯨ ꯄꯥꯡꯅ ꯍꯨꯝꯕꯗ ꯈꯣꯏꯃꯣꯝ ꯂꯥꯡꯗꯣꯟ ꯏꯅꯣꯝ ꯅꯣꯝ ꯃꯧꯕꯤ ꯇꯦꯛꯆꯥꯛ ꯏꯈꯣꯏ ꯈꯣꯏ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯈꯣꯡꯗꯣꯏ ꯍꯨꯟ ꯈꯥꯒꯣꯜ ꯁꯥꯍꯨꯝ ꯐꯪꯕꯗ ꯅꯨꯄꯤ ꯇꯔꯦꯠ ꯁꯛꯍꯦꯟꯕꯤꯁꯤꯡ ꯑꯗꯨꯒꯤ ꯑꯃꯨꯕ ꯅꯥꯄ ꯇꯥꯕ ꯁꯝꯂꯥꯡꯁꯤꯡꯗꯨ ꯇꯨꯝꯅꯧ ꯁꯤꯡꯒ꯭ꯔꯦꯡ ꯈꯥꯏꯕꯒꯨꯝ ꯂꯨꯇꯨꯟꯒꯤ ꯁꯝꯗ ꯇꯤꯟꯗꯨꯅ ꯂꯦꯡꯗꯣꯟ ꯂꯦꯡꯄꯥꯛ ꯊꯛꯇ ꯆꯣꯏꯖꯥꯏꯅꯅ ꯇꯥꯗꯨꯅ ꯃꯥꯂꯪ ꯏꯄꯣꯝꯗꯨꯗ ꯁꯥꯟꯅꯔꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥꯁꯤꯡꯗꯨꯒꯤ ꯅꯥꯄꯗ ꯆꯤꯡꯒꯣꯡꯂꯩ ꯅꯥꯆꯣꯝꯁꯤꯡꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤ ꯅꯥꯆꯣꯝꯁꯤꯡꯗꯨꯅ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥꯁꯤꯡꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯃꯌꯥꯏ ꯍꯥꯞꯄꯒꯨꯝ ꯊꯣꯛꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯖꯒꯣꯏꯗꯨ ꯁꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯆꯥꯎꯔꯦꯟ ꯌꯦꯡꯅ ꯅꯨꯄꯤ ꯇꯔꯦꯠꯂꯛꯇꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯇꯥꯎꯕꯤ ꯐꯨꯝꯗꯤꯗ ꯂꯦꯞꯂꯤꯕꯤ ꯁꯛꯍꯦꯟꯕꯤꯗꯨꯅ ꯆꯥꯎꯔꯦꯟ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯂꯝꯌꯥꯏ ꯀꯥꯒꯤ ꯂꯣꯏꯌꯨꯝꯕ ꯊꯥꯡꯂꯦꯟ ꯃꯤꯆꯥ ꯄꯣꯛꯇꯤ ꯄꯥꯝꯃꯨꯕ ꯂꯦꯞꯂꯩꯉꯥ ꯐꯥꯕꯒꯤ ꯃꯍꯨꯠ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯐꯥꯕꯤꯔꯣ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯨꯗ ꯆꯪ ꯅꯨꯖꯥꯒꯤ ꯊꯃꯣꯏꯁꯦ ꯊꯨꯝꯂꯒꯦ ꯂꯣꯏꯌꯨꯝꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯇꯨꯡꯒꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯂꯦꯡꯗꯅ ꯂꯩꯖꯒꯦ ꯃꯗꯨꯒꯤ ꯑꯌꯥꯕꯗꯤ ꯇꯝꯕ ꯑꯣꯏꯕꯅ ꯄꯤꯕꯤꯌꯣ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯒꯤ ꯅꯨꯄꯤꯗꯨꯅ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯆꯤꯡꯒꯣꯡꯂꯩ ꯅꯥꯆꯣꯝꯁꯦ ꯑꯆꯝꯕ ꯅꯥꯆꯣꯝꯗꯤ ꯅꯠꯇꯦ ꯇꯝꯕ ꯑꯣꯏꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅꯕ ꯍꯥꯏꯗꯨꯅ ꯆꯤꯟꯕ ꯅꯥꯆꯣꯝꯅꯤ ꯅꯥꯆꯣꯝꯁꯤꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯁꯦ ꯈꯪꯗ꯭ꯔꯕꯔꯥ ꯄꯥꯝꯃꯨꯕ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯊꯪꯕ ꯐꯨꯝꯗꯤꯂꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯃꯠꯇꯕꯨ ꯇꯥꯔꯨꯅꯨ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯦ ꯉꯥꯇꯦꯟ ꯃꯆꯤꯟ ꯉꯝꯖꯕꯤ ꯃꯤꯠꯆꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯨꯕꯤ ꯑꯃꯨꯛꯇ ꯌꯦꯡꯉꯛꯎꯅꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡꯁꯦ ꯎꯔꯒ ꯇꯝꯕ ꯑꯣꯏꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯕꯣꯏ ꯆꯥꯎꯔꯦꯟꯗꯣ ꯃꯥꯒꯤ ꯍꯤꯗꯨ ꯐꯨꯝꯗꯤꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯐꯨꯝꯗꯤꯗꯨ ꯇꯝꯅ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯛꯏ ꯆꯥꯎꯔꯦꯟꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤ ꯑꯀꯣꯟꯕꯒꯤ ꯁꯨꯝꯍꯠ ꯌꯥꯏ ꯄꯨꯕ ꯅꯨꯆꯥꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯗ ꯅꯨꯄꯤ ꯇꯔꯨꯛ ꯑꯇꯩꯗꯨꯅ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗ ꯀꯂꯛꯄ ꯈꯝꯕꯟꯕ ꯐꯥꯎꯏ ꯃꯈꯣꯏꯒꯤꯗꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯆꯥꯎꯔꯦꯟꯒꯤ ꯍꯤꯗꯨꯗ ꯐꯨꯝꯗꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯅꯨꯆꯥꯗꯨ ꯀꯥꯈꯠꯂꯛꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯤꯗꯨꯗ ꯇꯣꯡꯃꯤꯟꯅꯩ ꯂꯦꯟꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯊꯥꯗꯨꯗ ꯁꯨꯝꯍꯠꯌꯥꯏ ꯄꯨꯕꯤ ꯅꯨꯆꯥꯗꯨꯅ ꯉꯥꯊꯨ ꯂꯦꯡꯊꯨꯗꯨꯅ ꯀꯦꯅꯕꯣꯏ ꯑꯣꯏꯅꯕꯣꯏ ꯂꯩ ꯑꯇꯩ ꯅꯨꯆꯥ ꯇꯔꯨꯛꯇꯨꯁꯨ ꯐꯨꯝꯗꯤ ꯊꯛꯇ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯇꯔꯨꯛꯅ ꯆꯥꯎꯔꯦꯟꯒꯤ ꯍꯤꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ ꯄꯥꯠꯇꯨꯗ ꯍꯧꯕ ꯊꯔꯣ ꯑꯉꯥꯡꯕ ꯑꯃ ꯍꯦꯛ ꯆꯤꯡꯒꯣꯡꯂꯩ ꯅꯥꯆꯣꯝꯗꯨꯒꯤ ꯃꯊꯛꯇ ꯊꯔꯣꯗꯨꯃꯁꯨ ꯁꯨꯝꯍꯠꯌꯥꯏ ꯄꯨꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥꯗꯨꯗ ꯆꯤꯟꯕꯤꯔꯤ ꯊꯔꯣꯗꯨꯅ ꯑꯃꯨꯛ ꯐꯖꯔꯤꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯜꯂꯤ ꯆꯥꯎꯔꯦꯟꯅ ꯅꯨꯄꯤꯗꯨꯗ ꯊꯔꯣꯗꯨ ꯆꯤꯟꯕꯤꯕꯗꯨ ꯎꯕꯗ ꯀꯂꯛꯄ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯨꯗ ꯐꯥꯎꯏ ꯅꯨꯄꯤꯗꯨꯅꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ ꯊꯔꯣꯗꯨꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯁꯦꯝꯕꯤꯗꯨꯅ ꯆꯤꯟꯕꯤꯕꯒꯤ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯅꯥꯆꯣꯝꯁꯤꯅ ꯅꯨꯆꯥꯒꯤ ꯂꯥꯏꯌꯣꯝꯁꯦ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯍꯜꯂꯤ ꯇꯝꯕ ꯑꯣꯏꯕꯅ ꯆꯤꯟꯕ ꯅꯥꯆꯣꯝꯗꯤ ꯑꯆꯝꯕ ꯅꯥꯆꯣꯝ ꯅꯠꯇꯦ ꯊꯃꯣꯏ ꯑꯩꯒꯤ ꯅꯥꯆꯣꯝꯅꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯐꯝꯗ ꯇꯝꯕ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯆꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯅꯪꯒꯤ ꯌꯥꯋꯥ ꯈꯣꯏꯊꯨꯝꯕ ꯉꯁꯤ ꯈꯛꯇꯒꯤ ꯑꯣꯏꯍꯟꯕꯤꯅꯨ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯅꯨꯆꯥ ꯑꯣꯏꯕꯤ ꯅꯪꯒ ꯊꯦꯡꯅꯖꯗꯨꯅ ꯅꯨꯡꯁꯤ ꯅꯥꯆꯣꯝꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ
Asam na anido nungsi mapauminaduna tarang malangpal amada tauduna lay. Matambudi kanana khamluni kanasu khamba ngamba nati. Numit takiba khanghaude. Somdana kamdauri. Numidang oiraklaba phaumbada lemlay nga phani sakhiba chaurena magi nahan kai halakpa matamdu phauba hendorakli. Phana thengsilaklaba phauba halmalaktraba andudadi sanarembido leiba yaraktre. Ine kamdauni hauzik phauba halaktriba sibu higa laksinba yaramgadra pukningse igna layu yade ngarang khumnen manglan chasu nungairamde aidi aduk haizabani nangna pangkhanda khanjanbani kaishu tawrida. Sanarembi amadi laija anido makha tana awai akhum tawnari soidana hanjarakani magisu khudong chadaba ama soidana mayok yarambe. Ine ai pukningna yamna chingni mahak awa phamda soidana tarambe panghesu henjina khanjiluno soidana lakjani haibani nangbo nang hauzik nangi oiriba phibamduda wakhal henjina khanba yaba madam sunati. Ine asuk thenglabasi phauba mana halaktaba haibase oithoktabani phana saunagera saunaregera soidina kuthiba ama yaramgani ye ine ngahak yenkhisise handa halaktraga kaidoba yage haido khanase. Asamna laijana sanarembibu themjilli matamnadi haujingki ahingi matam oirakadauri madu fauba hanjilaktraba matamdudadi yumlan kaironnaba thangnaba amadi laikai ahal lamal amadi tamba oiba nupa kharana moirang khambi laikai de laiba maiba loya tanaruri. Loya tanaruba matamdadi chawrengi mirelbu chingduna yengluba matamda magi khangja haijabidu sijinaduna is mangedana sidi ahing oirakadaba wanglen matam si phauba khoimom lai nura atombi heloi tareki atombi ga loinana madi loktak ipak iyaida hi tongduna sanaduna leirambadagi thanga chengi chinglakta chenba khongni haina koloinariba kege khorda moirang nongang khong marilda heloi atombiduna tintrok phaduna pijabadu taibang kanagi mitta udrabasu loyagi mamitadi ui asida sunadana amu takmu tana puduna chatli. Heloi atombiduna chatpa mafam khudingda inaduna chatli chawren chatpa hek waragana waba phanaba sama pangal hapnaba tintrok phadana hek hek pijai. Amuk takmu dagi ithing dagi kege sendra iwai kon yorakli. Iwai kon dagi khara chatlaga kege sanga lambi tarakli. Amuk awang pangna chatlaga ibudhaw mongyangambagi soi tari soi dulanduna khara chatlaga yangoi turel fangli. Yangoi ningthau masai kon yangoi turel mapangi hiden mata phaba charot habung hauba marak aduda sabi sanau anigi matawgum bombi chekla anigi matawgum nungsi silok naribado amai baloyagi mamita ui madu ubada amai baloyana mangle lai jathakta khonthinbi nungsi ki mang thana chatpi lamlai mai heloi tare na chatpa mai kaisida lepalitina chatlabadi angak angaw hau taibang mirol tadana mapok shimagi mapunsisi len khragani inung taina ngandringai sajik thaba sinadringai mabu phangnaba thirujo. Asamna khongi ahal naha singduda hairakli amai baloyana haibagi matung induna khongna chatlabadi kuirani khan isingi lambida kege loktak amadi yangoi turel anigi samnafam marilda tambani pa yangkhaina yamkhraba hida maira chawna than pung moibung yauduna chawrengi khongul liba khongsalakli. Mapuroibadi heloi atombina chenduna yangoi turel mapanda puduna chatkre tabada taibang wakhal takhidari sanarembi. Laija amadi laikagi mache maneng kayana
mabu taibang wakhal tanabani haiduna lawaida ising thaduna laknari kanana makhong makut noi somdana kamdauri kalak pakhambanbi heloi machin manau taruk adudagi miyeng na thainaba haiduna punna leiminarambadagi loktak irenduda kuina leiba yarakraduna isingi lambidagi kangphangi lamdamda amukna thairaga yangoi turel maril tana heloi atombiduna chaurenbu chenduna purakhibani lamsang lakbagi aram khorangba kaya koknaba laibaktagi tintrok phaduna pijai ising thakninglagana kongkutta amadi san khongonda tungba isingni pithakliba aru ahendi pithakti heloiduna pizza pithakba khuding yamna harauna aram khorangba koknaba sasilli thakchili yangoi turelgi hiden mata phaba amada turelgi lairai mapalda hauba charot habungduda makhoi anigita oiba taibang pal amada tauduna lei heloi atombiduga chaurenga awai akhum taunei thawan misak singse masing thiba ngamgadra pamuba ngamoye janabi aisu ngamoi ngamloidaba thabakta karigi khangna khangna ngamgadra haina hanglibano nataw yeningduna hangbani karamba itawno haisaigi nungsi nataw thawan michakna atiyada phijang khalingai khongjom nabina awang maikeida nungolingai nungon hauge ningwang pukningse thamoida lengjagi thawan misak parengna nungsi liklang pareng nungsi nagi ngaksamda huknaba nungsi nagi khutna lengba liklang parengdo haujimak hek siningida asengba siningbra yamna siningibo pamubi khutna lengba liklang parengdo adudi lenglage laigi mayai chenbi heloi atombini mitrangi kumhaini mahakna tawriba phamna hiden mata fabaduda makhut khusaduna lai khusang bidawna jara sangdoraklaga naumadol tamna kairak thabagum thakta ngaliba thawal misak singdo lami amamamta oina aduga thawan misak singdo malem leida putharakli hek malem leida putharakpaga langla langsim thiraga kaidagi yetumwo langwo tawraduna thawan misak parengduna liklang pareng ama hektagi maongda lengduna semi adubu tawribado mitrangni mahakna lamlibado naumadol athiyada thokpa thawan misak singdo natte